Akisbani Imphal Nolini Devi na pau pajari ahanbada maruiba pau ngasi asi malemgi nurse ki numit ni nursing na lawriba thaudangbo numit asida lujingba kaya na singthari Mukhyamantri Nongthombam Biren hairi Rajya sigi singi jila tarukta lupa koti mapan changna stadium sing athuba matamda saragani amashung Pradhan Mantri Narendra Modi ngasi anisuba Global COVID Virtual Summit ta saruk yakani ngasi asi malemgi nursing gi numit ni numit asina lakpada Manipur gi Mukhyamantri Nongthombam Biren lamdam asigi nursing da yaifa paujel pirakli paujel amada Sri Biren hai numit asi the lady with the lamp na khangnariba Florence Nightingale gi mapok numit ka mari leinana pangthokpani Rajya sina COVID-19 gi laija thengnaba matamda nursing na haksel gi lamda achauba thaudang lauduna kathopaga loinana mathau tawkiba aikoi kudingmakna kawba leite Makoina matam sangna kathopaga loinana miyamgi seba tawgani haibagi thajabasu mahakna phongdokli mahaki paujelda kendragi shiksha amachung mapal thoram Rajya Mantri Dr. Rajkumar Ranjan Singna hai nursing na lawriba thaudang mipum khudingmakna khangbigadabani COVID laichat matamda makoina lawkiba thaudang bo thagatba phongdokladuna mahakna hai Manipur ki nursing gi haitoi singthoiba Rajya asida tanatana Bharat amachung malemgi atai mafam singna sakhanglibani Shiksha Mantri Thongnawjam Basanta Kumar na hairi Rajya asida shiksha gi lamda mapung phana chakhwat hanaba achetba phirep amaga loinana hotnagani mahakna hai Thangja numit no school back day numit asida mahiroi singda thaksi kasi jati semgatnaba amadi samaj yaiphanaba ga mari leinaba magul leiba mahimasing tambinaba hotnagadabani Imphal West Jilla da leiba school kharada digital class ki damak smart TV yenthokpagi thoramda mahakna wafam asi phongdokibani Imphal West DC complex da pangthokba thoram juda wangang bada mantri na hai shiksha haibasi samaj amagi yanglen charu oibana shiksha bibak na paikhatliba thabaksing niti niyom sumna amachung pukjel chengna paikhatpagi tangai fadaba lei mahakna hai Rajya sida shiksha gi lam hena fagat anaba thaurangsing tapna paikhalagani samaj asi chakhwat hanabagi damak shiksha gi lamda ahenba miteng thongani Kendra Sarkar na paikhatliba scheme sing SSA RMSA amachung Rusana school gi infrastructure sing phagat hanbada chawna mating oiri Imphal West administration na school kharada smart TV yanthokliba si digital class hongnabagi khudam amani masina mahiroi singda chawna kanaba pigani Mantri na hai shiksha gi lam hena phagat hanaba jila gi deputy commissioner singna lokhatliba thaurang sing adu khangdoknaba jila khudingmate chatuna school singi phibam yangsingani Mukhyamantri Nongthombam Biren haidi Manipur apikpa rajya ama oijarabachu hojik phawbada Olympian 13 puthokpa ngamle makoina sana khonabagi lamda kathokliba adu yenglaga sarkarna Olympian Park semgatpa hore Imphal gi Kumalampak Sports Complex da 12 suba Hockey India Sub Junior Women National Championship lisingani kunithoi hawdokpagi thoramda wafam asi mahakna phongdokhibani Mukhyamantri na hai asigumba championship asina naha oliba sanaroi singna awangba thakta sanabada chawna mating oigani Sri Biren hai Kumalampak Sports Complex asida tungan ba makhalgi sana khotnabagi thoram sing pangthokpana complex asi hena fanaba singpatpa amachung ningthina thambagi tangai fataba leire magna hai main stadium gi sitting capacity hengat hanaba amachung ground sing hena fagat hanaba akhang ahai sing tanaba hore Rajya Sarkar na mafam asida Indian Super League kumba yumbu oiduna pangthoknaba khanari Mukhyamantri na Rajya sigi singi jila tarukta lupa koti mapan changna stadium sing athuba matamda saragani hairi Manipur hockey na yumbu oiduna sathariba championship asi tha asigi kunithoi phawba sathagani masida team kunmanga na charuk yari tabiriba pawasi Akasbani Imphal dakini Pradhan Mantri Narendra Modi ngasi anisuba Global COVID Virtual Summit ta saruk yakani America gi Rashtrapati Joseph Biden na Barton torukpadagi Sri Modi mifam asida saruk yagadabani mifam asigi maru oiba pandamdi COVID-19 laichatna singnaraklu bising thengnaba amachung malemgi haksel gi lamda hena mapangal kankhat hanabani
Sri Modi mifamgi ahoba numita wa ngangkani mahangna COVID laichet na maram oiduna awaba tabadagi ngakthoknaba amachung laichet asi thengnanaba sem saba haibasigi matangda wa ngangkani. Mifam aduda United Nations ki Secretary General WHO ki Director General na chingba charuk yakani. Mamang sahi ki September da Joseph Biden na sabapati oiduna pangthokiba ahanba Global COVID Virtual Summit asu Pradhan Mantri charuk yaki. Directorate of Revenue Intelligence DRI na New Delhi ki Indira Gandhi International Airport ki Air Cargo Complex tagi lupa koti samri kuntramari rongi mamal oigadaba heroin kilogram humpuni toy fare. Bharata Air Cargo tagi heroin phaba asi handaki asina khwaidagi chawbani. DRI ki officer singna polam sing asi pusilakli bamiyoi sing wahung pahung chataba haure. Ngasi phongba pauche singi madoiba pau singi damak hauze Wahengbam Rajesh leide. Rajesh Tagazari Nolini. Pause sing the ngasi phone river headlines in Manunda, Chahi Chama Yankani Toy Shuraba, IPC section 124A Citizen Law, Supreme Court na Sanahandana Thamkri Habapau, Shanghai Express Edition Animak, Pokna Firm, Huyelan Pau, Ishel Express, Imphal Free Press, Maswana Targi, Ahan Headline Tory, Pawasi, Naron Togdangina, Anishu Headline Tory. Waithok Chingdol da pata piramba revenue gi official ahum faragani haiba Mukhyamantri gi warol singi lamda Manipur lengak na sakhangdaba anoba kul samapan humputaruk chongthorok le haiba pau sanaleba ki ahanba amasung anishu headline tori. Manipur Police ki head constable ama yauna lupa koti kuntrama to henbagi drug fare haiba pau People's Chronicle gi ahan headline tori pawasi ponafam gina anishu headline tori. Mukhyamantri na Methada Loktak Pata nga crore ama thadanaba pandam thamli haiba wafam narugi thogdang Manipur Mail amasung Nisil Tuhiltugi ahan headline tori Pawasi Shanghai Express Manipuri Isel Express Ireibak Imphal Free Press kina anishu headline tori. Education sector Patrabadi Kunai Sakoloi haiba Education Mantri T.H. Basanta Kumar gi wafam Ireibaki ahan headline tori. Sadar Hills Ship Association ki wafam Liangmai Civil Society Organization singna yaningdaba phongdrokli haba pau Ganfew Mail gi an headline oidi. Awanungpok lamdamda Hindi tamhanabagi wafam ansamna yaningdaba phongdropagi pau Hills Hornbill Express amasung D samda an headline tore. Akan ben nongmarta masagi duty ningthi na tawbagidamak traffic police ama Mukhyamantri na lupa lakh ama piduna ikai khomnaba utkri haba pau Manipur Express ki an headline tori. ADC Tamenglong na sinduna tamaida New Education Policy ki matangda Orientation Program pangtokre haba pauna Tamenglong Times ki ahan headline tori. Sub-Junior Hockey Championship Mukhyamantri Nongthomam Biren Singh na ngarang Imphal da hogdokre haba pau Manipur Mail gi anishuba headline tori. Mathau taraklabadi akanba amasung matik chaba thabak tawgodabani haiba Laganation gi wafam Huyelan Pau gi anishuba headline oidi. Ukrulgi Patrick College ki semgat sakalibasing quality maintain tawdre haina miyam thabak suba lepan gre haba pau Shanghai Express English ki anishuba headline tori. Pausi sing the phone riba atay pau sing di Senapati Police na drug ki matangda awareness campaign pangtokiba sarkar na naga political issue loisinba pamde haba Nagaland gi Congress ki mako ki wafam SCERT gi anoba director haptabu yaningdaba phongdoktuna desamna office so lonsan kiba Umang koksilagaba singi matangda Mukhyamantri na sababati oidana mifam pangthokiba Sarkar na piba quarters handoklamba miyoi ama thabaktagi suspend tawre haiba Secretariat ki karmachari sina changchilama thabak lepagi khongjang handokre Manipur Cultural Festival hogdokre haiba School Fagaransi Mission da yaudaba lenga ki school sing pibam soksille haiba KSA gi wapam Babies na misigi thijenbagi report court na CBI digi kaukre Nong na maram oiduna tipaimuk lambi amasung guite lambi paunadre thangjing chingi matangda committee na ukha khulgi sipta wahang hanglakli haibina singbasing asini Nolini Tagazari Rajesh Aroibada Maroiba Pau amuk hana ngasi asi malem ki nurse ki numit ni nursing na lawriba thaudangbo numit asida lucingba kaya na singthari Mukhyamantri Nongthomba Biren haidi Rajya siki singi jila tarukta lupa koti mapan changna stadium sing atuba matamda saragani amishung Pradhan Mantri Narendra Modi ngasi anisuba Global COVID Virtual Summit saruk yakani Paulo Jare